ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯇꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯇꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏ ꯅꯤꯡꯕꯗꯤ ꯌꯥꯝꯅ ꯊꯥꯖꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯈꯜꯂꯝꯃꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯁꯣꯔꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯂꯩꯃ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯩꯃ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯊꯕꯛ ꯁꯨꯗ꯭ꯔꯕꯅꯤꯅ ꯏꯃꯨꯡꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ꯫ ꯂꯩꯃꯅ ꯃꯤꯒꯤ ꯂꯧ ꯈꯔ ꯀꯨꯝ ꯉꯥ ꯈꯔ ꯐꯥ ꯇꯧꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯄꯨꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯂꯧꯕꯨꯛ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯁꯨꯗꯟꯕ ꯃꯈꯩ ꯂꯥꯏ ꯅꯤꯡꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩ꯫ ꯑꯩꯕꯨ ꯃꯁꯤꯒꯤ ꯀꯇꯟ ꯑꯁꯤꯗ ꯀꯔꯤꯅꯨꯡꯒꯤ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣ? ꯑꯩꯗꯤ ꯁꯤꯅꯤꯡꯂꯦꯗꯀꯣ꯫ ꯍꯦ ꯁꯩꯇꯥ! ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯂꯩꯃ ꯂꯧꯕꯨꯛ ꯆꯠꯃꯤꯟꯅꯅꯕ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯔꯛꯏ꯫ ꯍꯣꯏ ꯏꯆꯦ ꯂꯩꯃ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯊꯣꯔꯛꯑꯣ, ꯃꯌꯥꯝ ꯉꯥꯏꯅꯗꯨꯅ ꯂꯩꯔꯦ꯫ ꯂꯩꯃꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯇꯣꯝꯕ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏ ꯅꯤꯡꯂꯤ꯫ ꯍꯦ ꯏꯁꯣꯔ, ꯅꯍꯥꯛꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯆꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯍꯟꯕꯤꯌꯨ꯫ ꯑꯗꯨꯝꯅ ꯇꯣꯝꯕꯅ ꯂꯥꯏ ꯅꯤꯡꯂꯤꯉꯩ ꯇꯣꯟꯗꯥꯡꯗꯨ ꯃꯥꯔꯕꯜ ꯁꯥꯟꯅꯔꯨꯔꯒ ꯃꯐꯤ ꯃꯔꯣꯜꯗꯨ ꯏꯃꯣꯠ ꯃꯣꯠꯄ ꯃꯈꯩ ꯆꯪꯂꯛꯏ꯫ ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯑꯋꯥꯊꯕꯤ ꯃꯈꯣꯡꯁꯤꯗ ꯑꯃꯨꯛ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩ꯫ ꯈꯪꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏ ꯅꯤꯡꯂꯤꯉꯩꯁꯤꯗꯅꯦ ꯁꯤꯗꯒꯤ ꯂꯩꯇꯨꯝꯁꯤꯅ ꯊꯣꯝꯖꯤꯟꯒꯦ ꯈꯪꯅꯤ꯫ ꯉꯁꯤꯗꯤ ꯂꯥꯏ ꯅꯤꯡꯕꯒ ꯂꯣꯏꯅ ꯊꯨꯒꯥꯏꯒꯦ꯫ ꯇꯣꯟꯗꯥꯡꯗꯨ ꯂꯩꯇꯨꯝ ꯑꯃ ꯈꯨꯜꯂꯒ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗ ꯊꯣꯝꯂꯝꯃꯤ꯫ ꯇꯣꯟꯗꯥꯡꯅ ꯊꯣꯝꯂꯛꯈꯤꯕ ꯂꯩꯇꯨꯝꯗꯨ ꯃꯄꯥꯒꯤ ꯂꯥꯏꯕꯛ ꯆꯞ ꯆꯥꯅ ꯄꯥꯜꯂꯝꯃꯤ꯫ ꯇꯣꯟꯗꯥꯡ ꯃꯄꯥꯗ ꯂꯩꯇꯨꯝ ꯑꯗꯨꯅ ꯄꯥꯟꯈꯤꯕꯗꯨ ꯎꯕꯗ ꯃꯔꯨꯝ ꯑꯃꯗ ꯂꯣꯠꯂꯝꯃꯤ꯫ ꯇꯣꯝꯕ ꯂꯩꯇꯨꯝ ꯑꯗꯨꯅ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯄꯥꯟꯕꯗꯨꯗ ꯈꯪꯂꯥꯎ ꯂꯧꯔꯛꯏ꯫ ꯑꯣꯏꯃ, ꯁꯤꯔꯦꯅꯦꯍꯦ! ꯑꯁꯤ ꯍꯥꯏꯔꯒ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯅꯥꯜꯂꯤ꯫ ꯇꯣꯝꯕꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ, ꯍꯩ, ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣ? ꯃꯤꯅ ꯂꯥꯏ ꯅꯤꯡꯂꯤꯉꯩꯁꯤꯗ ꯂꯩꯇꯨꯝꯅ ꯊꯣꯝꯃꯛꯏꯁꯤꯕꯣ? ꯇꯣꯟꯗꯥꯡꯗꯨ ꯃꯄꯥꯒꯤ ꯃꯑꯣꯡꯗꯨꯗ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯤ꯫ ꯇꯣꯝꯕꯗꯨ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯀꯅꯥꯅꯣꯅꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯇꯨꯝꯅ ꯊꯣꯝꯃꯛꯏꯗꯨꯕꯣ? ꯅꯠꯇ꯭ꯔꯒꯅ ꯏꯁꯣꯔꯅ ꯑꯩꯁꯤ ꯂꯥꯏ ꯅꯤꯡꯕ ꯀꯌꯥꯝ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯆꯥꯡꯌꯦꯡ ꯌꯦꯡꯂꯤꯕ꯭ꯔꯥ? ꯇꯣꯟꯗꯥꯡꯅ ꯈꯣꯟꯖꯦꯜ ꯁꯦꯝꯗꯨꯅ ꯂꯥꯎꯔꯛꯏ, ꯍꯥꯏ ꯍꯥꯏ ꯇꯣꯝꯕ, ꯅꯪꯅ ꯏꯁꯣꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯕꯁꯤ ꯎꯕꯗ ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ꯫ ꯇꯣꯝꯕ ꯂꯥꯎꯔꯛꯂꯤꯕꯗꯨ ꯏꯁꯣꯔꯅꯤ ꯈꯟꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯦ ꯏꯁꯣꯔ, ꯉꯁꯤꯗꯤ ꯑꯩꯅ ꯏꯁꯣꯔꯒꯤ ꯅꯤꯡꯖꯕꯁꯦ ꯃꯍꯩ ꯐꯪꯂꯦ꯫ ꯑꯗꯣ ꯏꯁꯣꯔ, ꯀꯔꯤꯒꯤꯅꯣ ꯈꯣꯟꯖꯦꯜꯗꯃꯛ ꯇꯥꯍꯟꯕꯤꯔꯤꯕ? ꯁꯛꯁꯨ ꯎꯍꯟꯕꯤꯌꯣ꯫ ꯇꯣꯟꯗꯥꯡꯅ ꯑꯃꯨꯛꯀ ꯂꯥꯎꯔꯛꯏ, ꯏꯁꯣꯔ ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯗ ꯁꯛ ꯎꯍꯟꯕ ꯌꯥꯗꯦꯅꯦ ꯇꯣꯝꯕ꯫ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕꯅꯣ ꯏꯁꯣꯔ? ꯁꯛ ꯊꯤꯕꯒꯤ ꯎꯍꯟꯕ ꯌꯥꯗ꯭ꯔꯤꯕꯔꯣ? ꯏꯁꯣꯔꯕꯨ ꯁꯛ ꯊꯤ ꯍꯥꯏꯕꯗꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯒꯦꯔꯥ ꯅꯍꯥꯛ? ꯅꯠꯇꯦ ꯏꯁꯣꯔ, ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯏꯁꯣꯔꯕꯨ ꯁꯛ ꯊꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦ, ꯀꯔꯤꯒꯤ ꯁꯛ ꯎꯍꯟꯕꯤꯗ꯭ꯔꯤꯕꯅꯣꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯔꯝ ꯂꯩ꯫ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯅꯪꯅ ꯅꯤꯡꯕ ꯑꯗꯣ ꯊꯨꯡꯒꯦ ꯍꯥꯏꯔꯕꯗꯤ ꯅꯈꯨꯠꯇꯨꯅ ꯅꯅꯥ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯐꯝꯃꯨ ꯂꯦꯞꯄꯨ ꯆꯥꯝꯃꯔꯛ ꯇꯧ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯅꯤꯡꯖꯔꯤꯕꯗꯣ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤ꯫ ꯇꯣꯝꯕ ꯍꯔꯥꯎꯅ, ꯏꯍꯦ ꯏꯁꯣꯔ, ꯑꯩꯒꯤ ꯅꯤꯡꯕ ꯑꯁꯤ ꯊꯨꯡꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯐꯝꯃꯨ ꯂꯦꯞꯄꯨ ꯆꯥꯝꯃꯔꯛ ꯇꯧꯖꯒꯦ꯫ ꯍꯣꯏ, ꯇꯧꯔꯣꯅꯦ꯫ ꯇꯣꯝꯕ ꯃꯊꯟꯇ ꯈꯜꯂꯤ, ꯐꯝꯃꯨ ꯂꯦꯞꯄꯨ ꯆꯥꯝꯃꯔꯛ ꯇꯧꯗꯣꯏꯁꯦ ꯋꯥꯗꯤ ꯋꯥꯅꯤꯍꯦ꯫ ꯀꯩꯗꯧꯋꯦꯒꯦ, ꯉꯥꯏꯍꯥꯛ ꯋꯥꯔꯁꯨ ꯀꯣꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯁꯤꯗꯤ꯫ ꯀꯔꯤ ꯑꯃꯨꯛ ꯈꯟꯗꯅ ꯂꯩꯔꯕꯒꯦ? ꯑꯩ ꯊꯦꯡꯂꯕꯅꯤ, ꯁꯠ ꯁꯠ ꯇꯧꯔꯣꯅꯦ꯫ ꯍꯣꯏ, ꯇꯧꯒꯦ ꯏꯁꯣꯔ꯫ ꯇꯣꯝꯕꯗꯨ ꯃꯅꯥ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯐꯝꯃꯨ ꯂꯦꯞꯄꯨ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯔꯛꯄꯅ 60ꯔꯛ ꯁꯨꯕꯗ ꯇꯣꯝꯕ ꯋꯥꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯇꯧꯔꯝꯃꯤ꯫ 60 ꯁꯨꯔꯛꯄꯗ ꯇꯣꯟꯗꯥꯡꯗꯨ ꯎꯆꯤ ꯑꯃꯗ ꯈꯪꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ, ꯏꯃꯥ! ꯑꯗꯨꯝꯅ ꯇꯣꯟꯗꯥꯡꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯇꯣꯝꯕꯅ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯂꯝꯃꯤ꯫ ꯇꯣꯟꯗꯥꯡꯗꯨ ꯅꯣꯛꯈꯤ ꯇꯧꯗꯨꯅ, ꯕꯥꯕꯥ, ꯎꯆꯤꯗ ꯈꯪꯂꯤꯔꯣ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯟꯗꯥꯡꯗꯨ ꯀꯟꯅ ꯆꯦꯟꯈꯤ꯫ ꯇꯣꯝꯕ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯉꯁꯥꯏ ꯃꯈꯩ ꯏꯁꯣꯔ ꯁꯥꯔꯤꯕꯗꯨ ꯃꯆꯥꯅꯨꯄꯥꯅꯅꯤ ꯍꯥꯏꯕ꯫
ꯇꯣꯝꯕ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯏꯁꯣꯔ ꯁꯥꯔꯤꯕꯁꯤꯗꯤ ꯍꯩ ꯃꯍꯥꯆꯟꯗꯥꯟ ꯅꯪ ꯑꯣꯏꯔꯦꯅꯦ ꯑꯩꯕꯨ ꯑꯔꯦꯝꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯟꯕ ꯂꯩꯔꯝꯃꯨꯗꯅ ꯅꯪ ꯉꯁꯤꯗꯤ ꯈꯪꯒꯅꯤꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯐꯨꯅꯅꯕ ꯇꯥꯟꯅꯈꯤ꯫ ꯇꯣꯟꯗꯥꯡꯁꯨ ꯀꯟꯅ ꯆꯦꯟꯈꯤ꯫ ꯁꯣꯝꯗ ꯂꯩꯃꯗꯨ ꯅꯨꯄꯤ ꯈꯔꯒ ꯂꯧ ꯈꯣꯏꯔꯝꯃꯤ꯫ ꯏꯕꯦꯊꯣꯏꯅ ꯂꯩꯃ ꯇꯣꯝꯕꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯁꯨꯔꯤꯒꯦ? ꯀꯗꯥꯏꯗꯒꯤ ꯊꯕꯛ ꯁꯨꯕꯅꯣꯗ ꯏꯆꯦ, ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯇꯨꯝꯕꯒ ꯆꯥꯕꯒ ꯂꯥꯏ ꯅꯤꯡꯕꯒ ꯃꯁꯤꯅꯤ ꯃꯥꯒꯤ ꯊꯕꯛ ꯑꯣꯏꯗꯨꯅ ꯂꯩꯕꯁꯦ꯫ ꯊꯥꯏꯅꯗꯒꯤ ꯇꯣꯝꯕꯗꯣ ꯂꯥꯏ ꯅꯤꯡꯕꯗꯤ ꯌꯥꯝꯅ ꯀꯟꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯊꯟꯇ ꯄꯣꯛꯑꯦ ꯍꯥꯏꯗꯨꯅꯅꯦ ꯌꯥꯝꯅ ꯀꯦꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯏꯆꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯁꯨꯅꯤꯡꯗꯕꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯏꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯨꯁꯨꯅꯦ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ ꯑꯗꯣ ꯑꯍꯥꯎꯕꯗꯤ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ꯫ ꯉꯁꯥꯏꯁꯨ ꯑꯩꯅ ꯂꯧꯕꯨꯛ ꯆꯠꯂꯝꯗꯥꯏꯗꯨꯗꯅꯦ ꯍꯣꯕꯦ ꯍꯣꯕꯦ ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝꯗꯣ ꯍꯦꯛꯂꯨꯔꯒ ꯊꯣꯡꯖꯤꯜꯂꯤ꯫ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯅꯅꯦ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯍꯪꯒꯥꯝ ꯄꯥꯝꯕꯤꯁꯤꯡꯗꯣ ꯊꯥꯡꯍꯥꯏꯅ ꯂꯣꯏꯅ ꯍꯤꯗꯠꯂꯝꯃꯤꯕ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯊꯣꯏꯅ ꯑꯗꯨꯗꯤ ꯃꯥꯁꯨ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯑꯇꯩ ꯑꯇꯩꯗꯤ ꯈꯪꯗꯦꯀꯣ, ꯅꯣꯏ ꯅꯇꯩ ꯍꯣꯏꯗꯤ ꯅꯣꯡꯃꯗ ꯏꯟꯖꯥꯡ ꯍꯥꯎꯋꯤ ꯍꯥꯎꯇꯦꯒ ꯍꯥꯏꯕꯤꯕ ꯖꯥꯠ ꯅꯠꯇꯦ꯫ ꯊꯣꯡꯉꯝꯕꯗꯣ ꯄꯪꯆꯥꯗ ꯆꯥꯕꯤꯅꯤ꯫ ꯁꯅꯥꯔꯩꯅ ꯑꯩꯈꯣꯏ ꯅꯨꯄꯥꯒ ꯍꯥꯏꯅꯔꯨꯔꯗꯤ ꯏꯇꯩ ꯍꯣꯏꯗꯤ ꯌꯥꯝ ꯐꯩ, ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯀꯟꯗ꯭ꯔꯅꯤ ꯏꯆꯦ ꯂꯩꯃ? ꯂꯩꯃꯅ ꯀꯜꯂꯤ ꯀꯜꯂꯤ, ꯏꯇꯩ ꯈꯣꯏꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏꯗ꯫ ꯏꯆꯦ ꯏꯕꯦꯊꯣꯏꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ꯫ ꯑꯣ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯣ ꯏꯕꯦꯝꯃ, ꯅꯇꯩꯅ ꯇꯥꯜꯂꯤꯕ ꯁꯦꯜꯗꯣ ꯌꯨꯝꯗꯒ ꯑꯃꯠꯇ ꯄꯨꯁꯤꯜꯂꯛꯄ ꯅꯠꯇꯦ꯫ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝꯗ ꯍꯨꯟꯇꯣꯛꯇꯅꯅꯦ ꯁꯦꯜꯒꯗꯣ ꯂꯣꯏꯅ ꯃꯥꯡꯉꯤꯕꯅꯤ꯫ ꯃꯥꯅ ꯇꯥꯜꯂꯤꯕ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏꯅ ꯃꯥꯡꯍꯜꯂꯤꯕꯅꯤ꯫ ꯍꯩꯃ ꯏꯇꯩꯕꯨ ꯖ꯭ꯋꯥꯔꯒꯁꯨ ꯁꯥꯟꯅꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯍꯩꯃ ꯅꯣꯏꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯏꯕꯦꯝꯃ, ꯖ꯭ꯋꯥꯔ ꯃꯄꯤꯅꯤ ꯖ꯭ꯋꯥꯔ ꯃꯄꯤ꯫ ꯅꯨꯄꯤꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯧ ꯑꯗꯨ ꯈꯣꯏꯔꯝꯃꯤ꯫ ꯇꯣꯟꯗꯥꯡꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯕꯗꯤ ꯃꯄꯥꯅ ꯐꯨꯔꯅꯤ ꯈꯪꯕꯅ ꯃꯃꯥꯟꯅꯕ ꯈꯔꯒ ꯎꯃꯪꯗ ꯅꯥꯎꯔꯤ ꯀꯥꯞꯄ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯇꯥꯡꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯇꯥꯡꯕꯅ ꯑꯩꯈꯣꯏꯅ ꯎꯆꯦꯛ ꯍꯥꯠꯂꯒ ꯂꯧꯔꯒ ꯆꯥꯔꯤꯁꯦ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯌꯥꯝ ꯐꯠꯇꯦ ꯍꯥꯏ, ꯍꯌꯦꯡ ꯁꯤꯔꯀꯥꯟꯗꯅꯦ ꯖꯣꯝꯅ ꯂꯥꯛꯅꯩ ꯍꯥꯏ꯫ ꯇꯣꯟꯗꯥꯡ ꯑꯇꯥꯡꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯔꯀꯥꯟꯗ ꯖꯣꯝꯅ ꯂꯥꯛꯅꯩ ꯍꯥꯏꯗꯨꯕꯨ ꯅꯣꯏ ꯏꯕꯣꯛꯅ ꯎꯔꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯗꯤ ꯈꯪꯗꯤꯌꯦ꯫ ꯅꯣꯏ ꯏꯕꯣꯛꯅ ꯎꯆꯦꯛ ꯆꯥꯗꯅꯕꯅꯦ ꯅꯉꯣꯟꯗ ꯍꯥꯏꯖꯜꯂꯤꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯟꯗꯥꯡꯅ ꯍꯥꯏꯔꯛꯏ꯫ ꯂꯤꯟꯅꯅꯦ ꯍꯪꯉꯣꯏ ꯆꯥꯔꯤꯗꯨꯁꯨ ꯖꯣꯝꯅ ꯂꯥꯛꯅꯔꯝꯕꯅꯤꯅꯦ ꯑꯗꯨꯁꯨ꯫ ꯊꯣꯏꯕꯅ ꯑꯇꯥꯡꯕ ꯑꯗꯨꯗꯤ ꯍꯣꯔꯦꯟꯗꯒꯤ ꯅꯪ ꯎꯆꯦꯛ ꯆꯥꯕ ꯌꯥꯔꯔꯣꯏ꯫ ꯑꯇꯥꯡꯕꯅ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯕ? ꯅꯣꯏ ꯏꯕꯣꯛꯅ ꯍꯌꯦꯡ ꯁꯤꯔꯀꯥꯟꯗ ꯖꯣꯝꯅ ꯂꯥꯛꯅꯩ ꯍꯥꯏꯗꯥꯏꯅꯦ, ꯍꯌꯦꯡ ꯅꯪ ꯁꯤꯔꯀꯥꯟꯗ ꯖꯣꯝꯅ ꯑꯃꯨꯛ ꯂꯥꯛꯅꯅꯤꯕ꯫ ꯖꯣꯝꯅ ꯂꯥꯛꯅꯔꯁꯨ ꯑꯩꯗꯤ ꯆꯥꯅꯤ, ꯑꯗꯨ ꯍꯥꯎꯕꯗꯨꯕꯣ꯫ ꯇꯣꯟꯗꯥꯡꯅ ꯌꯥꯔꯦ ꯂꯥꯡꯂꯅꯨ, ꯅꯣꯏꯅ ꯂꯥꯡꯕꯗꯅꯦ ꯎꯆꯦꯛꯀ ꯂꯣꯏ ꯄꯥꯏꯈ꯭ꯔꯦ꯫ ꯇꯣꯟꯗꯥꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯤꯡꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯆꯦꯛ 3-4 ꯅꯥꯎꯔꯤ ꯊꯥꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯁꯤꯕꯁꯤꯡ ꯑꯗꯨ ꯂꯧꯕꯨꯛꯇ ꯆꯔꯨꯅ ꯃꯩ ꯊꯥꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝꯗ ꯂꯩꯃꯁꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯗꯨ ꯐꯨꯡꯒꯥꯗ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯆꯪꯂꯛꯇꯨꯅ ꯏꯁꯥꯁꯦ ꯋꯥꯕꯅ ꯌꯥꯗ꯭ꯔꯦꯗ, ꯇꯣꯟꯗꯥꯡꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯔꯥ? ꯍꯜꯂꯛꯇ꯭ꯔꯤ, ꯃꯥ ꯍꯜꯂꯛꯄꯒ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯉꯁꯤꯗꯤ꯫ ꯂꯩꯃ ꯃꯄꯨꯔꯣꯏꯕꯒꯤ ꯂꯥꯏꯕꯛꯇ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯣꯝꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯂꯥꯏꯕꯛꯇꯨꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯣꯝꯂꯤꯕꯗꯨꯕꯣ? ꯑꯩꯅ ꯉꯁꯥꯏ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯆꯥꯅꯨꯄꯥꯗꯨꯅ ꯂꯩꯇꯨꯝꯅ ꯊꯥꯔꯛꯂꯤꯕꯅꯤ, ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯂꯥꯏ ꯁꯥꯔꯒ ꯑꯩꯕꯨ ꯐꯝꯃꯨ ꯂꯦꯞꯄꯨ ꯇꯧꯍꯜꯂꯤꯕꯅꯤꯅꯦ꯫ ꯅꯪꯅ ꯄꯣꯛꯄ ꯅꯆꯥꯅꯕꯨ ꯀꯌꯥ ꯃꯊꯣꯡ ꯆꯥꯅꯤꯒꯦ? ꯏꯋꯥꯁꯨ ꯐꯠꯇꯦ ꯏꯆꯥꯁꯨ ꯐꯠꯇꯦ, ꯆꯞ ꯃꯥꯟꯅꯩ꯫ ꯅꯪꯁꯨ ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯆꯥꯛꯇꯨ ꯁꯠ ꯊꯣꯡꯉꯨ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕꯅꯤ꯫ ꯑꯣ ꯊꯕꯛ ꯁꯨꯗꯕ ꯃꯤꯁꯨ ꯆꯥꯛ ꯂꯥꯝꯕ ꯑꯣꯏꯔꯦ? ꯍꯩ ꯊꯕꯛ ꯁꯨꯕ ꯁꯨꯗꯕ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯅꯤꯅꯦ, ꯇꯥꯏꯕꯪ ꯃꯤ꯫ ꯂꯩꯃꯗꯨ ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯨꯔꯕꯗꯤ ꯈꯠꯅꯔꯛꯂꯒꯅꯤ ꯈꯪꯕꯅꯤꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ꯫ ꯂꯩꯃ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯆꯥꯛ ꯂꯣꯏꯔꯦ꯫ ꯂꯩꯃꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯥꯟꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯇꯣꯟꯗꯥꯡꯗꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯗꯦ꯫ ꯂꯩꯃꯗꯨ ꯊꯦꯡꯂ ꯐꯥꯎꯕ ꯃꯆꯥꯅ ꯍꯜꯂꯛꯇꯕ ꯑꯗꯨꯗꯗꯤ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯂꯩꯃꯅ ꯅꯨꯄꯥ
Ibungodo hojik phawba hanjilakte. Amukta thirusi lao. Karigi thidoino maina hanjaraksani. Ai kibagi halaktaba oiramgani. Tumningbana suloi. Ai phamungda changlage ko. Ase haiduna haugatuna phamungda changki. Laima magi nupana changkibadu yengduna. Masibu kari nupano. Asuk yamna tanbasiba. Aibo sai phawba thoklaga yenglusirane. Laimadu makhuta latena ma paiduna machabu yengba thoraklame. Tondangdu thongalda mapa tumkhiba ngaiduna leirame. Laima machanupa ubada. Nangde duda kari tawriba. Ima, akhoi babu tumhoraba. Tumba changkrabani. Karigi nangdi napada laitumna thomluribano ha. Ima, aina thomgina thomba nateda. Soibadagi thomkhibani. Nangsu napa laudana oidaba ngangbadi hairene ha. Chango. Yumda chango. Nakhoi nabana chana aibu otpase olida ko. Asumna laimana machabu ngang-ngangduna yumda puraklame. Laimasu chagi sing chathoklaga tumba changkhirame. Labuk chatlubagi wabaga kaiga kok kamonga hek tainabaga tumki. Tomba ngasi sunganta haugatuna lai ninglame. Isorbu warauduna wahai khara hairame. He Ishor, asuk kuina nanai aihakna nahakpu ningjarakpase. Ngasi phaw nanaigi aningba apamba amatasu Ishor nahakna thunghanbidri. Tasengna Ishor haibase laitabra. Lairabadi karigi asuk kuina aina ningjaraklibasi thunghanbidribano. Tomba warauna Isorbu chairibadu Ishor mana urame. Ishor adusu taibang malemda kumlaklame. Ishor adu Tombagi mitmangda leptuna asumna hairai. Tomba namit pangthoklo. Hojikte nangi ningba thonghalage haiduna ai laklabani. Nangna aibu warauduna chairiba mayamdo taba ngamdraduna nangi nakta laklabani. Tombado mamit pangthoklai. Mana mamit pangthoklakpada Ishor aduna nokmi tawduna leptuna lairambado ubada Tomba yamna haraurame. Ishor adugi makhongda tuduna hanna khurumjarame. Tomba, nang aingondagi kari nininglibano, nang niningliba borado aingondagi niro. Tomba makhulona duna hairai. Hey Ishor, nanaidi yamna lairaba misami. Nanaigi lairabase amukta kokhanbiyo. Pare, nang ningbado thungbo ijaro. Asi hairamlaga Ishor du mangkhirame. Tombadi lairaba koklani khanbada yamna haraurame. Tomba hoigi yum hek thangnana matai manaw ma leirame. Nupa adugi mingna Kumar haina kaurame. Kumar gi nupi gi mingna Ngangbi kaurame. Kumar chak tokladuna sumangda phak ama thaduna hangchit langlame. Mana hangchit langduna leiringai awathabi amunba amana Kumar gi mamai chapchana taraklame. Awathabi aduna tarakpaduda Kumar du ngaihak tarang chali. Kumar hiplambadagi fuk haugatuna khara phingna. Kanano? Hojik aingonda nungna thumlaklibado. Nungdu karai chakre. Kumar nung adubu thirame. Awathabi amunba ama taaduna leiribado Kumarna urame. Kumar matin kudyotuna. Ish, sidi awathabi amunbanidana. Tomba hoigi awathabi pambi sidagi tarakpa soidana oigani. Kanade imungdu pusilaga aigi nupiga chaminarurage. Asi haiduna awathabi amunbadu imungdu pusinduna changlai. Nupi, awathabi ase khairause. Nupa, hojikpo kadaidagi awathabino. Tomba hoigi awathabi pambi adudagi haimun phaduna kelakpane. Ngangbina awathabi sidi phajana mullehe. Asi haiduna awathabi adubu khairame. Ngangbido mamit araiba makhai laukthokduna awathabi aduda yenglame. Kadawre nupi, awathabi du khayo hairaga namito araiba makhai laukthoklaga awathabi dubu yenglibaduna. Nupa, awathabi se amuta yengulaw haiba. Kaino, awathabi manungduda sanaga yaurubra kaino. Ase hairaga awathabi aduda yenglame. Kumar su awathabi adubu ubada pungangaklame. Awathabi adugi marudu sanagi maru oirame. Kumar harauna, nupi, sidi sanane. Mani nupa, sanane. Nupi, aikhoi anise Ishorna di chanbajatnida. Nupi, sanagi maru singdo laukthoklaga khaw amada phajana hapchilo. Nupa, tombagi awathabi pambi aduda paliba awathabi singdo sanagi maru ngakta oiramgadabo male.
ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯇꯨꯃꯤꯟꯅ ꯆꯠꯇꯨꯅ ꯑꯋꯥꯊꯕꯤ ꯑꯃꯒ ꯍꯦꯛꯇꯨꯅ ꯌꯦꯡꯂꯨꯔꯁꯤ ꯅꯨꯄꯥ ꯑꯃꯨꯛ ꯈꯪꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯃꯣꯏꯗꯤ ꯉꯁꯥꯏꯅ ꯇꯨꯝꯂꯝꯂꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯆꯠꯇꯨꯅ ꯑꯋꯥꯊꯕꯤ ꯑꯃꯒꯁꯨ ꯍꯦꯛꯂꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯈꯥꯏꯔꯒ ꯌꯦꯡꯕꯗ ꯍꯟꯗꯛꯁꯨ ꯁꯅꯥꯒꯤ ꯃꯔꯨ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯅꯨꯄꯤ ꯇꯣꯝꯕꯒꯤ ꯑꯋꯥꯊꯕꯤ ꯄꯥꯝꯕꯤꯁꯤꯗ ꯄꯥꯜꯂꯤꯕ ꯑꯋꯥꯊꯕꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯗꯕ ꯌꯥꯗꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯌꯦꯡꯅꯦ ꯇꯣꯝꯕ ꯍꯣꯏꯗ ꯆꯠꯂꯒ ꯑꯋꯥꯊꯕꯤꯁꯤꯡꯁꯦ ꯂꯣꯏꯅ ꯂꯩꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯨꯔꯒꯦ ꯍꯩꯃꯥ ꯑꯁꯨꯛ ꯌꯥꯝꯕ ꯑꯋꯥꯊꯕꯤꯁꯤꯡꯁꯦ ꯂꯩꯒꯦ ꯍꯥꯏꯔꯨꯔꯗꯤ ꯑꯃꯨꯛ ꯆꯤꯡꯅꯔꯣꯏꯗ꯭ꯔꯣ ꯍꯩ ꯆꯤꯡꯅꯗꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ ꯑꯋꯥꯊꯕꯤꯁꯤꯡꯗꯣ ꯃꯣꯏꯗꯒꯤ ꯂꯩꯔꯒ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯣꯟꯒꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯂꯧꯁꯤꯡꯗꯤ ꯌꯥꯝꯅ ꯂꯩꯕꯖꯥꯠꯅꯤ ꯂꯧꯁꯤꯡ ꯂꯩꯕꯁꯤꯅ ꯅꯠꯇ꯭ꯔꯣ ꯐꯖꯈ꯭ꯔꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯔꯤꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯗꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯋꯥꯏ ꯁꯤꯠ ꯁꯦꯡꯂꯝꯃꯤ ꯂꯩꯃ ꯑꯋꯥꯊꯕꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯨꯏ ꯑꯋꯥꯊꯕꯤꯗꯨ ꯑꯃꯨꯟꯕ ꯌꯥꯝꯅ ꯌꯥꯎꯔꯝꯃꯤ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯊꯕꯤꯁꯤꯡꯁꯤꯗꯤ ꯑꯌꯥꯝꯕꯅ ꯃꯨꯜꯂꯦꯗꯅ ꯍꯣꯔꯦꯟꯗꯤ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯟꯊꯣꯛꯂꯨꯔꯒꯦ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯕꯁꯨ ꯊꯣꯛꯂꯛꯏ ꯂꯩꯃꯅ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯑꯋꯥꯊꯕꯤꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯃꯨꯜꯂꯦ ꯑꯋꯥꯊꯕꯤꯁꯤꯡ ꯑꯁꯦ ꯈꯔ ꯑꯃꯨꯛꯇ ꯍꯦꯛꯄꯤꯌꯨ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯜꯂꯨꯒꯦ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯈꯔ ꯑꯣꯏꯅꯅꯕ ꯀꯗꯥꯏꯗꯒꯤ ꯃꯨꯟꯕꯅꯣ ꯑꯋꯥꯊꯕꯤꯁꯤꯡꯁꯦ ꯃꯨꯟꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯍꯩꯃꯥ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯨꯜꯂꯗꯤ ꯄꯠꯄꯅ ꯍꯥꯜꯂꯅꯤꯌꯦ ꯇꯣꯝꯕꯒ ꯂꯩꯃꯒꯅ ꯑꯗꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯀꯨꯃꯥꯔꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯂꯩꯃ ꯀꯨꯃꯥꯔꯗ ꯌꯦꯡꯗꯨꯅ ꯀꯨꯃꯥꯔ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯣꯏ ꯏꯇꯩꯃ ꯑꯩꯁꯦ ꯏꯇꯩꯃꯒ ꯇꯥꯗꯒꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯋꯥꯅꯣ ꯀꯨꯃꯥꯔ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯇꯥꯗ ꯏꯇꯩꯃ ꯅꯅꯥꯎꯁꯦ ꯀꯩꯊꯦꯜꯗ ꯍꯩ ꯔꯥ ꯌꯣꯟꯁꯤꯔꯥꯅ ꯈꯟꯕ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯊꯕꯤꯁꯤꯡꯁꯦ ꯅꯅꯥꯎ ꯂꯣꯏꯅ ꯂꯩꯖꯔꯒꯦ ꯑꯇꯣꯞꯄꯗ ꯌꯣꯟꯕꯤꯔꯨꯔꯅꯨ ꯑꯩ ꯑꯗꯨꯝ ꯂꯧꯖꯒꯦ ꯑꯋꯥꯊꯕꯤ ꯑꯃꯗ ꯂꯨꯄꯥ 2 ꯄꯤꯒꯦ ꯂꯩꯃꯗꯣ ꯑꯋꯥꯊꯕꯤ ꯑꯃꯒꯤ ꯃꯃꯜꯗ ꯂꯨꯄꯥ 2 ꯄꯤꯒꯦ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯇꯣꯝꯕꯗꯤ ꯍꯔꯥꯎꯔꯝꯃꯤ ꯌꯥꯏꯅꯦ ꯀꯨꯃꯥꯔ ꯑꯗꯣ ꯑꯋꯥꯊꯕꯤꯁꯤꯗꯤ ꯅꯪ ꯑꯗꯨꯝ ꯍꯦꯛꯑꯣ ꯀꯨꯃꯥꯔꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ ꯍꯣꯏ ꯗꯥꯗꯥ ꯑꯩ ꯑꯗꯨꯝ ꯍꯦꯛꯑꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯨꯃꯥꯔꯅ ꯇꯣꯝꯕꯒꯤ ꯑꯋꯥꯊꯕꯤꯁꯤꯡꯗꯨ ꯂꯩꯔꯝꯃꯤ ꯀꯨꯃꯥꯔꯒꯤ ꯏꯃꯨꯡꯗꯨ ꯑꯋꯥꯊꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯂꯝꯃꯤ ꯂꯩꯃꯗꯤ ꯃꯈꯣꯏꯅ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯔꯛꯄ ꯑꯁꯤꯗ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ ꯂꯩꯃꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯍꯟꯗꯛ ꯈꯪꯍꯧꯗꯅ ꯀꯨꯃꯥꯔ ꯍꯣꯏꯅ ꯅꯨꯡꯉꯥꯏꯔꯛꯄꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯉꯛꯏ ꯍꯩꯃꯥ ꯃꯤꯅ ꯅꯨꯡꯉꯥꯏꯔꯒ ꯀꯔꯤꯒꯤ ꯅꯪꯅ ꯉꯛꯂꯤꯕꯅꯣ ꯀꯨꯃꯥꯔꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯑꯋꯥꯊꯕꯤ ꯑꯃꯒꯤ ꯃꯃꯜꯁꯦ ꯂꯨꯄꯥ 2ꯅꯤ ꯀꯩꯊꯦꯜꯗ ꯐꯥꯎꯕ ꯃꯈꯥꯏ ꯑꯃ ꯐꯥꯎꯕ ꯄꯤꯗꯦ ꯃꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯂꯧꯔꯤꯕ ꯑꯋꯥꯊꯕꯤꯁꯤꯡ ꯑꯗꯣ ꯀꯩꯊꯦꯜꯗ ꯌꯣꯟꯕꯁꯨ ꯎꯗꯦ ꯑꯋꯥꯊꯕꯤꯁꯦ ꯍꯦꯛ ꯂꯧꯈꯤꯕꯗꯒꯤ ꯃꯣꯏꯅ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯔꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯔꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯇꯣꯝꯕꯁꯨ ꯃꯨꯟꯅ ꯈꯟꯖꯤꯜꯂꯨꯔꯕꯗ ꯆꯤꯡꯅꯕ ꯄꯣꯔꯛꯂꯝꯃꯤ ꯆꯨꯝꯃꯤꯅꯦ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯅ ꯅꯨꯄꯥ ꯍꯣꯔꯦꯟꯗꯤ ꯇꯨꯃꯤꯟꯅ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯂꯧꯔꯤꯕ ꯑꯋꯥꯊꯕꯤꯁꯤꯡꯗꯣ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥ ꯈꯟꯅꯔꯝꯃꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ ꯂꯩꯃꯒ ꯇꯣꯝꯕꯒ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ ꯀꯨꯃꯥꯔ ꯍꯣꯏꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯀꯨꯃꯥꯔꯒ ꯉꯥꯡꯕꯤꯒꯅ ꯇꯧꯔꯝꯂꯤꯕꯗꯨ ꯌꯦꯡꯂꯝꯃꯤ ꯀꯨꯃꯥꯔꯒ ꯉꯥꯡꯕꯤꯒꯗꯤ ꯂꯩꯃꯒ ꯇꯣꯝꯕꯒꯅ ꯂꯣꯟꯅ ꯌꯦꯡꯂꯤ ꯈꯪꯗꯕꯅꯤꯅ ꯑꯋꯥꯊꯕꯤꯁꯤꯡꯗꯨ ꯈꯥꯏꯗꯨꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯤ ꯑꯋꯥꯊꯕꯤꯗꯒꯤ ꯁꯅꯥ ꯂꯧꯊꯣꯛꯄꯗꯨ ꯎꯕꯗ ꯂꯩꯃꯒ ꯇꯣꯝꯕꯒꯗꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯏꯁꯣꯔ ꯑꯗꯨꯅ ꯄꯤꯔꯝꯕ ꯕꯣꯔ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯇꯣꯝꯕ ꯀꯨꯃꯥꯔ ꯈꯣꯏꯒꯤ ꯃꯃꯥꯡꯊꯣꯡꯗꯨ ꯅꯝꯈꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯀꯨꯃꯥꯔꯒ ꯉꯥꯡꯕꯤꯒꯗꯨ ꯇꯣꯝꯕꯒ ꯂꯩꯃꯒ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯇꯣꯝꯕꯅ ꯅꯈꯣꯏꯅ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯔꯛꯂꯤꯕꯁꯤꯗꯤ ꯃꯁꯤꯅ ꯑꯣꯏꯔꯦꯀꯣ ꯃꯁꯤꯒꯤ ꯑꯋꯥꯊꯕꯤ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯁꯅꯥꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯄꯨꯊꯣꯔꯛꯎ ꯀꯩꯅꯣ ꯇꯥꯗ ꯑꯋꯥꯊꯕꯤꯁꯦ ꯇꯥꯗꯗꯒꯤ ꯂꯨꯄꯥ 2 ꯂꯩꯔꯕꯅꯤ ꯑꯋꯥꯊꯕꯤꯁꯨ ꯂꯩꯔꯕꯅꯤꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯑꯁꯤꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯕꯅꯤ ꯇꯣꯝꯕꯅ ꯀꯗꯔ ꯇꯧꯔꯒ ꯅꯪꯅ ꯑꯩꯒꯤ ꯑꯋꯥꯊꯕꯤꯁꯤꯡꯗꯣ ꯂꯧꯈꯤꯕꯅꯤ ꯑꯗꯨꯅ ꯁꯅꯥꯁꯤꯡꯗꯣ ꯑꯩꯒꯤ ꯑꯣꯏꯐꯝ ꯊꯣꯛꯏ ꯑꯁꯨꯝꯅ ꯇꯣꯝꯕꯒ ꯀꯨꯃꯥꯔꯒ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯈꯠꯅꯔꯝꯃꯤ ꯆꯤꯟꯅ ꯈꯠꯅꯔꯝꯕꯗꯒꯤ ꯈꯨꯠ ꯌꯥꯎꯅꯔꯝꯃꯤ ꯄꯥꯡꯒꯜ ꯀꯟꯕꯗꯤ
ꯇꯣꯝꯕꯗꯒꯤ ꯀꯨꯃꯥꯔꯅ ꯍꯦꯟꯕꯅꯤꯅ ꯇꯣꯝꯕꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯂꯩꯃ ꯃꯄꯨꯔꯣꯏꯕꯕꯨ ꯐꯨꯕ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯂꯛꯂꯝꯃꯤ꯫ ꯀꯨꯃꯥꯔꯅ "ꯅꯪꯒꯨꯝꯕ ꯑꯃꯅꯁꯨ ꯀꯨꯃꯥꯔꯗ ꯈꯠꯅꯕ ꯍꯧꯕ ꯁꯥꯔꯤꯗꯅ, ꯌꯨꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯇꯩ ꯅꯅꯥꯎ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯔꯣꯏ"꯫ ꯂꯩꯃꯅ ꯇꯣꯝꯕꯕꯨ ꯁꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ "ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯝꯃꯅꯤ. ꯅꯪꯅ ꯇꯜꯂꯝꯗ꯭ꯔꯕꯗꯤ ꯁꯅꯥꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯔꯝꯒꯗꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯃꯌꯥꯝꯗꯣ ꯃꯤꯅ ꯂꯣꯏꯅ ꯑꯣꯏꯈ꯭ꯔꯦꯗꯅ"꯫ ꯇꯣꯝꯕꯅ ꯍꯦꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯋꯥꯊꯕꯤ ꯃꯅꯨꯡꯗꯨꯗ ꯁꯅꯥ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯈꯪꯕꯅꯣꯅꯦ? ꯅꯨꯄꯤ, ꯑꯩꯁꯨ ꯂꯦꯝꯅ ꯇꯣꯛꯑꯣꯏ. ꯑꯩꯉꯣꯟꯗ ꯕꯣꯔ ꯄꯤꯔꯝꯕ ꯏꯁꯣꯔꯗꯣ ꯀꯧꯔꯒ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯂꯥꯛꯅꯒꯦ ꯈꯪꯒꯅꯤ"꯫ ꯇꯣꯝꯕ ꯅꯨꯃꯤꯠꯇꯨꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯏꯁꯣꯔ ꯃꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯁꯣꯔ ꯑꯗꯨꯁꯨ ꯇꯣꯝꯕꯅ ꯀꯧꯃꯜꯂꯛꯄ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯂꯥꯛꯇꯨꯅ ꯇꯣꯝꯕꯒ ꯎꯅꯔꯝꯃꯤ꯫ "ꯀꯩꯗꯧꯔꯦ ꯇꯣꯝꯕ? ꯅꯪꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤꯕꯗꯤ"꯫ "ꯍꯦ ꯏꯁꯣꯔ, ꯅꯍꯥꯛꯅ ꯄꯤꯔꯝꯕ ꯕꯣꯔꯗꯣ ꯑꯩꯒꯤ ꯌꯨꯝ ꯊꯪꯅꯅ ꯂꯩꯕ ꯀꯨꯃꯥꯔꯅ ꯑꯩꯉꯣꯟꯗ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯁꯅꯥꯒꯤ ꯑꯋꯥꯊꯕꯤꯁꯤꯡ ꯑꯗꯣ ꯃꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯈ꯭ꯔꯦ. ꯅꯪꯅ ꯇꯟꯕꯗꯒꯤ ꯀꯨꯃꯥꯔꯅ ꯅꯪꯒꯤ ꯑꯋꯥꯊꯕꯤꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯂꯣꯏꯅ ꯑꯣꯏꯈꯤꯕꯅꯤ. ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯇꯟꯕ ꯄꯨꯝꯕ ꯊꯥꯗꯣꯛꯑꯣꯀꯣ"꯫ "ꯍꯦ ꯏꯁꯣꯔ, ꯑꯩ ꯊꯥꯗꯣꯛꯆꯔꯒꯦ. ꯑꯗꯨꯕꯨ ꯏꯁꯣꯔ, ꯀꯨꯃꯥꯔꯕꯨ ꯑꯃꯨꯛꯇꯪꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯏꯁꯣꯔꯅ ꯂꯥꯛꯅꯕꯤꯌꯨ"꯫ ꯏꯁꯣꯔ ꯑꯗꯨꯅ ꯅꯣꯛꯂꯒ "ꯐꯔꯦ. ꯑꯋꯥꯊꯕꯤ ꯑꯁꯦ ꯅꯪ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯍꯦꯛꯄ ꯌꯥꯗꯅꯕ ꯑꯩꯅ ꯕꯣꯔ ꯄꯤꯔꯒꯦ. ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯑꯋꯥꯊꯕꯤꯁꯦ ꯍꯦꯛꯄ ꯃꯤꯗꯣ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯑꯣꯏꯔꯁꯅꯨ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯁꯣꯔꯗꯨ ꯃꯥꯡꯈꯤ꯫ ꯇꯣꯝꯕꯗꯤ ꯑꯋꯥꯊꯕꯤꯗꯨ ꯃꯥ ꯅꯠꯇꯅ ꯍꯦꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯨꯃꯥꯔꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯉꯥꯡꯕꯤꯅ "ꯅꯨꯄꯥ, ꯍꯧꯖꯤꯛꯇꯤ ꯃꯣꯏꯒꯤ ꯑꯋꯥꯊꯕꯤꯁꯦ ꯑꯩꯈꯣꯏꯅ ꯂꯩꯕꯁꯨ ꯐꯪꯂꯔꯣꯏ. ꯑꯗꯨꯅ ꯁꯦꯟ ꯄꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯒꯤ ꯃꯣꯏꯅ ꯍꯦꯟꯈ꯭ꯔꯒꯅꯤ. ꯅꯨꯄꯤ, ꯑꯗꯨꯒꯤꯗꯃꯛ ꯀꯩꯁꯨ ꯈꯟꯒꯅꯨ. ꯑꯩꯅ ꯉꯁꯥꯏꯅ ꯈꯟꯕ ꯂꯣꯏꯔꯕꯅꯤ. ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯣꯏꯒꯤ ꯑꯋꯥꯊꯕꯤꯁꯤꯡꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯂꯣꯏꯅ ꯍꯦꯛꯇꯣꯛꯂꯨꯔꯒ ꯂꯣꯏꯔꯦꯗꯅ"꯫ "ꯑꯃꯨꯛ ꯈꯪꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯕꯅꯣ ꯅꯨꯄꯥ"꯫ "ꯀꯔꯤꯒꯤ ꯈꯪꯗꯣꯏꯅꯣꯅꯦ ꯅꯨꯄꯤ? ꯈꯪꯗꯅꯕ ꯆꯦꯛꯁꯤꯟꯅ ꯇꯧꯔꯒ ꯂꯣꯏꯔꯦꯗꯅ"꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯆꯠꯇꯨꯅ ꯑꯋꯥꯊꯕꯤ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯑꯋꯥꯊꯕꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯋꯥꯊꯕꯤꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯑꯋꯥꯊꯕꯤ ꯑꯗꯨ ꯈꯥꯏꯅꯅꯕ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯑꯋꯥꯊꯕꯤ ꯑꯗꯨꯕꯨ ꯈꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯋꯥꯊꯕꯤ ꯑꯗꯨꯕꯨ ꯈꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯅꯥꯒꯤ ꯃꯍꯨꯠ ꯂꯤꯟ ꯑꯣꯏꯅ ꯃꯌꯥꯝ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯤꯟꯁꯤꯡꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯤꯛꯀꯗꯕꯒꯤ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯤꯔꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯇꯣꯝꯕꯒ ꯂꯩꯃꯒꯁꯨ ꯀꯨꯃꯥꯔ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯇꯣꯝꯕꯗꯤ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯀꯨꯃꯥꯔ ꯀꯞꯇꯨꯅ ꯇꯣꯝꯕꯗ ꯍꯥꯏꯖꯔꯛꯏ꯫ "ꯗꯥꯗꯥ, ꯑꯩꯈꯣꯏꯕꯨ ꯂꯤꯟ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯔꯦ. ꯗꯥꯗꯥꯒꯤ ꯁꯅꯥꯁꯤꯡꯗꯣ ꯑꯩ ꯄꯤꯖꯔꯛꯂꯒꯦ"꯫ "ꯁꯦꯡꯂꯤꯀꯣ ꯀꯨꯃꯥꯔ"꯫ "ꯑꯁꯦꯡꯕꯅꯤ ꯗꯥꯗꯥ"꯫ ꯇꯣꯝꯕꯅ ꯆꯩ ꯑꯃ ꯂꯧꯗꯨꯅ ꯂꯤꯟꯁꯤꯡ ꯑꯗꯨ ꯊꯦꯡꯕꯗ ꯂꯤꯟꯁꯤꯡꯗꯨ ꯂꯣꯏꯅ ꯃꯥꯡꯈꯤ꯫ ꯀꯨꯃꯥꯔꯅ ꯑꯋꯥꯊꯕꯤ ꯃꯅꯨꯡꯗꯒꯤ ꯐꯪꯈꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯇꯣꯝꯕꯗ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯕ ꯁꯅꯥꯁꯤꯡꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯇꯣꯝꯕ ꯁꯅꯥ ꯑꯗꯨ ꯇꯪꯈꯥꯏ ꯌꯦꯟꯅꯗꯨꯅ ꯀꯨꯃꯥꯔꯗ ꯄꯤꯔꯝꯃꯤ꯫ "ꯁꯦ ꯀꯨꯃꯥꯔ, ꯅꯪꯒꯤ ꯁꯔꯨꯛ. ꯉꯁꯤꯗꯒꯤꯗꯤ ꯑꯋꯥꯊꯕꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯁꯅꯥꯁꯤꯡ ꯑꯗꯣ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯅꯔꯕꯅꯤ"꯫ ꯀꯨꯃꯥꯔꯒ ꯉꯥꯡꯕꯤꯒꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯋꯥꯊꯕꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕꯁꯤꯡ ꯑꯗꯨ ꯀꯨꯃꯥꯔꯒ ꯇꯣꯝꯕꯒ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯏꯃꯨꯡꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯃꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯟꯗꯥꯡꯁꯨ ꯄꯥꯈꯪ ꯍꯥꯏꯕꯗꯨ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯁꯦꯟ ꯋꯥꯠꯇꯅ ꯂꯩꯔꯕꯅꯤꯅ ꯅꯤꯁꯥ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯌꯨ ꯉꯥꯎꯗꯨꯅ ꯊꯦꯡꯅ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯃꯗꯨ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯟꯗꯥꯡꯗꯨ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯉꯥꯎꯗꯨꯅ ꯃꯈꯣꯡ ꯐꯥꯎꯕ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯩꯃꯗꯨ ꯁꯥꯎꯅ "ꯉꯁꯤꯁꯨ ꯑꯃꯨꯛ ꯌꯨ ꯊꯛꯂꯒ ꯍꯜꯂꯛꯂꯕ꯭ꯔꯥ? ꯅꯪꯕꯨ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯔꯤꯒꯦ? ꯏꯃꯥꯒ ꯄꯥꯕꯒ ꯂꯩꯇ꯭ꯔꯕꯁꯨ ꯁꯅꯥ ꯊꯣꯛꯄꯤ ꯑꯋꯥꯊꯕꯤ ꯄꯥꯝꯕꯤ ꯂꯩꯔꯤꯁꯤꯗꯤ"꯫ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ"꯫ "ꯏꯃꯥ, ꯑꯩꯕꯨ ꯀꯅꯥꯅ ꯋꯥꯈꯜ ꯇꯥꯗꯦ ꯍꯥꯏꯅꯣ? ꯅꯆꯥ ꯒ꯭ꯌꯥꯟ ꯁꯥꯊꯤꯅ ꯇꯥꯏ"꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯕꯗ
ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯂꯩꯃ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯟꯗꯥꯡ ꯃꯃꯥꯒ ꯃꯄꯥꯒꯅ ꯐꯅ ꯆꯩꯔꯕꯁꯨ ꯉꯥꯡꯂꯕꯁꯨ ꯂꯧꯔꯝꯗꯦ꯫ ꯌꯨ ꯑꯗꯨꯝ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯇꯣꯟꯗꯥꯡ ꯌꯨ ꯊꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯏ ꯑꯣꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯇꯣꯝꯕꯒ ꯂꯩꯃꯒꯗꯨ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥ ꯑꯗꯨ ꯂꯩꯇ꯭ꯔꯕꯗ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯇꯣꯝꯕꯅ ꯀꯞꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯑꯩꯅ ꯊꯕꯛ ꯁꯨꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯨꯕꯗꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯅꯤ꯫ ꯏꯆꯥꯗꯣ ꯃꯄꯥ ꯑꯩꯅ ꯍꯥꯠꯄꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕ ꯀꯞꯂꯝꯃꯤ꯫ ꯇꯣꯝꯕꯅ ꯊꯥꯡ ꯑꯃ ꯂꯧꯗꯨꯅ ꯑꯋꯥꯊꯕꯤ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯟꯊꯠꯂꯝꯃꯤ꯫ ꯂꯩꯕ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, "ꯅꯨꯄꯥ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ?" "ꯅꯨꯄꯤ, ꯉꯁꯤꯗꯒꯤ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯨꯕꯗꯒꯤ ꯏꯆꯥꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯍꯤꯡꯂꯁꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯃꯒ ꯇꯣꯝꯕꯒꯗꯨ ꯊꯕꯛ ꯁꯨꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫